Kokomina buffer zone gi matang na sengdorang na Chief Secretary da taksinkhri ITLF na nga si Torbung da buffer zone kan khattuna khongsang changsing gadari relief camps in the lehalakli ba IDP sing ba lenga na mangjung na phungdokhiba gi matung ni saliba thasi gi manungda masa gi mem da hanjin hangada bani habi ki akan ba khongjang changsilakli ba kokomina Torbung phagak so ikhai da IDP khara Hongjin Hanba Haurubadi Kuki theorists in the task Taragaturki Mitang bomb no make sitting aduna akan be attack Torakuga Marilena ITLF ki Ginza Bolzom no mitation the Bapperzon Lansinduna Sankshilakli have weapon pong Dorapadi Kokomina Chief Secretary the Bapperzon Haina Kang Naribu Wapamasiki Matana Manipulenga Kimekedi optional winner Sengdoraka the Bani Haiduna Takshilingi Selecta to sample based over ITLF na ngasi Torbung da buffer zone sokpa yare hedan wakat khongjang junction na ba sem sakri ko mi gi sirola do miyam gi lup asigi convener khuraizam athobana kuyek piduna ngang Chief Secretary da pisin kibani sirola do da Torbung gi thaudok yauna thoning da violence gi thaudok sing thola handana ba lainga ki mai ke gi khudaka thabol lokhat piwa masum buffer zone gi matang na lenga na sing do haiba loinana IDP singbu mayumda hanjin hangani haibi gi sab sab matam pi nana ba lamoi khongnang khong da wakat khongjang satharakli haiba wafam sing phungdokhibani haukiba laiba pokpo numita Torbung da satharakiba etik adu security gi mai ke gi ahoba lei haiba mayek sing ut lei haireduna thagdo adu gi matana chu sampur based of indigenous tribal leaders forum ITLF ki mai ke gi ginza bolzomna phongdorakli buapam asi thagdo adu bu kankhatpaga loinana Manipur ingta pahanjilakna honabada akan masapu ama pirakle haiba wafam phongdokhi maram masna buffer zone haiba wafam sing sisinarakpana miyamna sabam nahanba aki akhang piba masum fruit masial gi mar thajana da thwale maram masina security sing deploy tawada madi chatoksinda athing pinabagi dama law and order gi oina buffer zone haina khangna mafam sing leibra haina hangbaga loina wafam asi lainga ki thausilamoina thamduna sisinarakpra natragana lamkhai khaitoknabagi damuk sisinarakpra haibigi matangna su sengdokadabanairi wafam asimak tha sigi amadigi hauraduna ngasi phawo lamboi khongnang khongda IDP singna khongjang changsilakli ba mafamda pangthokpa pawgi mifam amadasu kokomi gi convener khuraijam athobuna pawmisingda mayek singna phongdokhi ngarang Chief Secretary da aiba sirol du pisin baga loinana Commissioner Home amadi Governor gi Private Secretary ga loinana all secretary su apuna mifam ama pangthokhi mifam adu IDP singi muhut sinduna memory na madu pisin baga loinana wafam singa si phongdokhi ban hai amaromda Oripo Open Walup ki Vice President K.S. Tarun Kumar na phungdokhibada lamboi khongnang khongda khuthangna sangsilakli buwakat khongjang asi ngasi phawbada numik kunga mathoni suri khongjang asi constitution gi ayaba piba khongjang ni hairaduna constitution gi article 19 clause 1 gi matung ina citizen amana bafam amada satning matam maning tamna satpi hali amasum leibi yaba gi fundamental right piribani adubu IDP sing Lising yang kai hen badi hari ba hak asik phangdana lairakli bani hairaduna karigi damak makhuiba mayum na hanjin handri bano hangki India amasum yumlo nariba Bangladesh leibani gi marakta atamdana nakpak ta narakadori Chittagong da leibi Indian visa application center matam kaktana thingjingkhri Mamang sayda Bangladesh ki mairoi singa masum naha singna mangsil thaduna haurakhiba akan ba ihau na maram oiraduna matam adugi Bangladesh ki Prime Minister Sheikh Hasina bu mafamdagi lauthokraba matung laiba asigi Muhammad Yunus na lusingba interim government na Bangladesh ki parliamentary election mathang sahi ki February 12 da pangthokna ba thorang torakpada mikhal asida mire boigadori ba masagi sai 13 khaktangai suri ba naha singna lusingba Sarif Osman Hadibu tha sigi 12 da Mawai mamit kumbam yu khara nongmai na kaplam badagi Singapore puduna layeng labasu kanma ngamdana laikidaba thagdoki matungdagi amuhana naha amadi mairoi sing akan bi horakpadagi India ga yumlo nariba Bangladesh ki marakta atamnana nakpak ta narakpa yabagi phibamda lehi laikidraba Sarif Osman Hadina Central Dhaka gi Bejoynagar area da pangthokpa election campaign amada saruk yanaba satlingai da mawai mamit kumbasingna nongmai na kaplamani mapu Singapore puduna laikana khrabasu kanma ngamdana laikidabani Amuhana mamang sahigum na Bangladesh sinma thungna naha singa masu mahairoi singa yaning dabi ihau horakibaga loinana thaudo adubi India maral shiraduna Bangladesh ki Satogram da laibe Assistant Indian High Commissioner gi yumda haukiba sagol sunumita nungna thomjin ba yauna akan ba attack chathrakibani thaudo asigi matung dagi Bangladesh lengana ngasi laukiba wareb ki matungina
Assistant Indian High Commissioner gi yum section tharang lokot paukibani adumainama Sarip Osman Hadi laikidaba thangdoktagi khoisawnaraba nahasing amasum mahiroising akan wi horakpada maruoina India da maral siduna anti India slogan sing lawba horakibani ihawosigi manungsana Bangladesh ki Maimen Singa district leiba government factory amada lanmi oiba masagi sei kunga tererom suraba Dipu Chandra Das kauba Hindu ama ihaw horakibasingna tamthi mong na khatkibani miyangi mob aduna laikhidraba Dipu Chandra Das na Prophet Muhammad ki mayokta akan ma wafam sing phongdo I haina maral sikibaga loinana makpu u amada pullaga phuraga halaba matungna maki haksang su amuk mai thadokibani ihaw changchilakhiba singna anti India ki slogan sing lawba khaktana tana Belal Hussein kauba lalon itik tawba miyo ema amasum Bangladesh Nationalist Party BNP gi assistant organizing secretary amagi mayumna su ngarang nongai matung pung amarum tarakpade attack tokki sakangdaba singa duna beral gi yumgi thong mapandagi sololga mai thadoklamada maki sei tarelomda ngairibi IS Akhtar kaubi masanapi amakan mangamdana lekidabni Bangladesh lenga ki maikeidigi miyang ihawna maram oiraduna tholakliba thagdoksing asigi matangna thijinduna sienaba miyoising phagatle hairabasu ngasi India lenga ki maikeidigi Bangladesh ki khwaidigi chawba ani subu city oiriba Chittagong da leiba Indian Visa Application Center ngasi digi hauraduna matam kaktana thingjingkhre amaramda Delhi da leiba Bangladesh High Commission ki office mamangna su ngarang miyoi khrana Bangladesh da Dipu Chandra Das hatkiba thagdokpu yaningdaba phongdoktuna khongjang changsinkibaga loinana Bangladesh da leiba minority Hindu singbu ningthijana ngaksenbigadabani haibigi demand tawkhre amaramda ngarang numidang athingbada phangba pawgi matungina Dipu Das hatkraba matungna Bangladesh da rickshaw thawduna leijaba Hindu amasu Bangladesh ki khulai paibesingna pharaga tamthina phuraga khatkre laikhidraba Hindu dugi maming Govind kawi hairi leiba adu India ki mayokta akan khongjang sing leptana changsinnarakpa amasum India ki maikeidigi su visa application center phawba matam kaktana thingjinkhibana leiba ani gi marakta atamnara nakpak tanarakadra haibigi mipaiba poknari Activa na thombada IRB gi personal ama laikhidri ngara numidang pung 4:05 tarakpada Imphal urkhulambi gi Singarel Tespur gi Laisemba Mahikol manakta khong satpa manga suba IRB gi thangjam samana se kunthraga mapan apukpa TH Bokul Jaw kauba sikhong sekmaidigi personal ama songmung lomdagi thorokpe Activa amana thomadagi soktuna babina hospital laikanaba horakpada kanmangamdana laikhidra haidi thagdo osida maka sanmina ba thawbal athopa makhali kaidigi yumnam heroji se kunthraga ni pan apokpa waikulabi du kauba personal ama su sokpadagi laikanari haidi thagdo osigi matana lamlai police na case ma lokkhre mitai di ipai pu singna selamba asengba wakhalon chenma mitai oigadabani RK Sanayema mitai khoisi ipai pu singda selamba makui wakhalon du senba asengba mitai oigadabani haina United National Liberation Front UNLF ki chairman oiramba RK Megan Eli Sanayema na phongdokri hariba waphamasi ngarang langsai thaunana sinduna sahi khumdraga taruk ki manungda ngasigi Manipur amari tunglam chata oirakadaba Manipur gi laibak haiba hiramda khulan ibudo khamlang laikon na pangthokpa miyam gi khana nainaba thoramda wanganglo ina saruk yaraduna phudokibani mangna hai Manipuri hingminaduna mapal tangminariba phurup singbu tasin khomjinduna punamaki khanbangamba amasum kathokpangamba mitai ama oiba changi mitai khoina honglaba khaktada atopa phurup singbusu honganma ngamani British ki matamdagi horaga India gi phibanungda Manipur na tinba horakhibagi wari singbul mahangna nahongna miyamna paudamladuna mitai khoisi lamdam sida khwaidigi matik chaba phurup oiseki state asida mitai aikhoina lawgadaba puari gi masak oigadaba thaudang sing adu lawba ngamlaktabadigi ngasidi state asi kaigi tarakpani mitai na mitai khaktigi khallabadi Manipur kaigani hausi state asida thokliba lana si Manipur leidiba mitai Kuki ani gi lani haina lawdi lana sidi awaromdigi haijalakpa Kuki khulai paibisingna Manipur gi ningtam lani ihobunna nathayana naba India lengana sinba lani lawaki lana simiyam na proxy war ne haina ribasi ngarang han turbung na Kuki na nongmay amadi bomb kapsilaga Heirok security mayam thomjelaki ba thongoduda mayak singlak laiki Manipur da laiminari ba phurupcha singna nungsina na laiminara ba khakta state asigi tunglam satkan mangamgani aikhoina mayunari ba tu khodong saraba mayam asi laiminari ba phurup singna amaga mapan tangna duna hingmina ba masum sakhatmina bagi manglanda amana amagi top mawong sing ikai khunabagi wakhalonda aikoi mayam punchin bagi apun bagi pangal aduna Manipur kanna bohona banatana atopa lambi laiti hena su phongdoki bomb pokhai khibadu accident ni
Molnoi area welfare council gi sirolamana handak Tengnopal district ki Molnoi village ta khangogdana pom pokhairakpada anga soki badu lamdam asigi irangkal lingi matam gi thawdok singdagi lehauba pokhaihaudaba bom ama soibadagi pokhairakpadagi thokiba thawdokni thawdo du kanaguma miyoi singna thawoina tahunkiba nati amasu miyamna mi painingai oidi haina sengdorakli Myanmar lanmina wetland township ta atat akham leitana nongthak landa setaduna miyoi mapan hatkhre Myanmar gi sagaing region da leiba wetland township ta Myanmar lanmin nongthak gi landa setaduna sahi mari gi angang ama yaunu khunja mapan hatkhre hari wetland information network na phongdok porol amada Myanmar lanmina wetland township ta leiba misam sing yung kya ma simsang jafam logdun leiriba relief camp sing atamna landa ki junta gi air force na wetland township ta leiba Sito village ta pound chani gi yakhai lumba bom ani thaduna misam yam adu buhat ki bani junta lanmina bom thaduna hat ki bisin gi manung sai humra suraba uyun wai ma ki sai humra surabi loinabi domin ki sai kunga manga suraba zeyer tunna masak maming khangdaba miyai chalabi nupi amasu yakhi junta lanmi gi landa adu khunja manga asu apan nang khibatana tana yum ahum amasung gari ama sauna ama ata thon ki hadi junta lanmina numit mangani gi manung da park sana nongthak gi landa sa tharakhi gi manung sana tha asigi taraga humde resu sagaing region gi thangone ke maya da leiba tene bo village da numidang pung mapan makhai ma su mapan ga mini kunthra ga taruk sat matam da bom ani tha da nu landa rakhi bom ani tha da nu landa ki ba du da miyoi mari shiki bani junta lanmi gi landa da tha asigi taraga ni pan ga ayuk phaw sa takhi ba ga loinana ayuk ki pung taraga makhai rom ta ba da thit sen village da drone season da landa ki hedi Wetland Information Network ki head ko naga lena Myanmar lanmi gi Light Infantry Battalion taragani thuina suicide drone ani season aduna Buddhist lamboi bamas angamas aso apanan ki hedi Myanmar lenga ki meyok lanthing nari bi ethnic rebels singna junta gi lanmi sing kunja sing gi ithai lakhong sing da sangsilakni haina phungdok pa loinana section laina bu wapam sing thamki December phawbada maramda halandrabadi Supreme Court yaunagadauri IDP miyam na lambi da thurak yai lenga na thaki bi December phawba gi manung IDP singbu mayum da hanjin handrabadi Supreme Court wakat pe gi wapum lakpa ga luinana IDP sing gi issue da lenga na sabsana thabula khotaba tarabadi IDP sing lambi da thurak ye hena warning tarakli hauji IDP sing gi lairi bi issue sing gi matana government gi makedi gi administration intervention ama pinana ba mari handaki khun hanjin bagi matang na yamna thajada ba mongna turbung da atat akham leitana nongmai amadi bom yona kapslaki bagi thawdo sigi matana manipur gi chief secretary unaduna wafum kya thamlam le haina ko komi gi convener khurizum athobuna sumukhatana phongdokre angang ani ganja kilo taruka konan airport gi manipur police na lakhathre ngarang Imphal gi international airport sahi nauri ba angang ani ganja kilogram 6.7 ga konan na police na lakhathre Amaramda lan haubani haiba miwema kongba khetri laikai diki police na gari mobile handset amani wallet amasum Aadhaar card ka kona na phare hari handak pham khiba apunba mi phamna Manipur kai handana warep lauminakhi radesham aikhoi punna hingmina duna hanagum phajaba Manipur ama semina gadabani IDP natragana kana leijadraba angang tara lemna paramedical tamhangani pau phobirau S Kumar Center leaders in Kaurakuna Manipur MLA sing puna paminaki vadu Hanagumna Puni Himinaraga, Hazaba Manipurama Samganaba Panam the Pumpkibani, Manipur Tugaibana Tragana territorial integrity Kahan Biki Mayokta, MLA Kudimagna, Motman Leminaki Haina, Heirok Eshigi MLA Toxum Radia Samna Fundokri. Sinai Institute of Medical Science Simski Nipalak Suba based the GNM amasum paramedical tamnipa mahiroi singi lem lighting amasum or taking gi tharamda sibge soina surgyaba lakpa pawmi sing hangba wangi pakum pira dun mangna hai center gi losing basing Manipur gi MLA sing puna kaurak tha sigi taraga mari da Delhi da leiba BJP gi headquarter ta pangthoki ba apun mi phamadu Manipur asoi bakhara degi thoki bi irang si losinduna tangdu leitaba purakna ba panam da phangki ba mi phamni mi phamadu da Manipur hana degi furup kyana amatu oina khunda duna leminara khiba sakta madu amuk hanjin handuna apun ba Manipur hena phajaba Manipur ma semlakna ba panam da wapong kya thamki khanaki Mipamaduna Manipur Tugai Benatragna, Tokai administration of Gimatanga, House Lady Wato Ashigi Mayokta, MLA Singna, Motmandana Amatuana Leminaki. Hana the center ki losing basing the Manipur gi territorial integrity ka hello have a wapam Hanjin Hanjina Pongdoki Baduma, Handaki Mipam the Sapsana Pongdoki.
ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯀꯥꯏꯕ ꯄꯤꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯀꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯍꯩꯔꯣꯛꯀꯤ ꯃꯐꯝ ꯑꯃꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯀꯌꯥ ꯊꯣꯝꯖꯤꯟꯗꯨꯅ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟꯅꯆꯤꯡꯕ ꯆꯠꯊꯈꯤꯕ ꯑꯃꯁꯨꯡ ꯍꯦꯂꯤꯀꯣꯞꯇꯔ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡ ꯍꯣꯜꯂꯛꯄꯒꯤ ꯃꯃꯤ ꯃꯤꯌꯥꯝꯅ ꯎꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ MLA ꯔꯥꯙꯦꯁ ꯌꯥꯝꯅ ꯍꯥꯏ ꯍꯩꯔꯣꯛꯇ ꯏꯔꯥꯡ ꯑꯃꯠꯇ ꯂꯩꯇꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯑꯃꯁꯨꯡ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯈꯣꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟꯗꯒꯤ ꯐꯣꯔꯁꯦꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯆꯠꯊꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗꯦ ꯍꯩꯔꯣꯛꯇ ꯀꯣꯃꯤꯡ ꯆꯠꯊꯩ ꯍꯥꯏꯔꯤꯕꯗꯨꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡ ꯑꯗꯨ ꯂꯥꯛꯂꯝꯂꯒ ꯃꯐꯝ ꯈꯔ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯒ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯕꯅꯤ ꯍꯩꯔꯣꯛꯀ ꯇꯥꯏꯅꯕ ꯆꯤꯡꯁꯤꯡꯗ ꯕꯪꯀꯔ ꯀꯌꯥ ꯁꯥꯔꯝꯕ ꯊꯦꯡꯅꯩ ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯁꯤꯗ ꯍꯩꯔꯣꯛꯇ ꯏꯔꯥꯡ ꯊꯣꯛꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯄꯥꯈꯠꯄ ꯅꯠꯇ꯭ꯔꯒꯅ ꯃꯤꯄꯥꯏꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯀꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄ ꯑꯍꯥꯟꯕ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯅꯔꯁ ꯍꯥꯟꯅ ꯎꯅꯒꯗꯧꯔꯤꯕꯅꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯅꯔꯁꯁꯤꯡꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯅꯨꯡꯇꯤꯒꯤ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯄꯦꯁꯦꯟꯁꯤꯡ ꯑꯁꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕు ꯅꯤꯡꯊꯤꯅ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤ ꯅꯔꯁ ꯑꯃꯒꯤ ꯃꯊꯧꯅꯤ ꯄꯦꯁꯦꯟ ꯑꯃꯁꯨꯡ ꯅꯔꯁꯁꯤꯡꯒꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯄꯨꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯝꯁꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯁꯨꯖꯤꯠ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝꯅ ꯍꯥꯏ ꯃꯦꯗꯤꯀꯦꯜꯒꯤ ꯂꯝꯗ ꯇꯝꯅꯤꯡꯕꯁꯤꯡꯒꯤꯗꯃꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDP ꯅꯠꯇ꯭ꯔꯒꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯏꯃꯨꯡꯁꯤꯡ ꯑꯃꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ ꯁ꯭ꯔꯥꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯂꯦꯝꯅ ꯇꯝꯍꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯨꯅ ꯂꯥꯛꯄꯒꯨꯝ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯐꯥꯔꯃꯥꯁꯤꯗ ꯃꯍꯩꯔꯣꯏ 10 ꯂꯦꯝꯅ ꯃꯍꯩ ꯇꯝꯍꯜꯂꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯌꯨ ꯍꯧꯖꯤꯛꯃꯛꯀꯤ IDP 12 ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯈꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯂꯦꯝ ꯂꯥꯏꯇꯤꯡ ꯑꯦꯟ ꯀꯦꯄꯤꯡ ꯁꯦꯔꯦꯃꯣꯅꯤ ꯑꯁꯤ ꯄꯨꯟꯅ ꯅꯔꯁꯤꯡ 90 ꯑꯃꯗꯤ ꯄꯦꯔꯥꯃꯦꯗꯤꯀꯦꯜꯗ ꯃꯤꯑꯣꯏ 59 ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗꯒꯤ ꯑꯐꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯁꯨ ꯊꯕꯛ ꯄꯨꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ